ꯌꯥꯔꯗꯤ ꯅꯪ ꯊꯣꯏꯕꯗꯨ ꯐꯣꯟ ꯇꯧꯕꯤꯌꯨꯅꯦ ꯈꯔ ꯉꯥꯡꯁꯛꯇꯧꯅꯦ ꯃꯀꯣꯏꯒ ꯈꯥꯛꯇꯅ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯍꯅꯨꯁꯜꯂꯦꯀꯣ ꯃꯥꯒꯤ ꯍꯥꯟꯅꯩ ꯁꯤꯝꯗꯣ ꯄꯥꯏꯕ ꯑꯣꯏꯗꯤ ꯑꯩ ꯍꯧꯖꯤꯛꯇꯨꯝ ꯇꯧꯁꯤꯟꯒꯦ ꯇꯧꯔꯣ ꯑꯣꯟꯊꯣꯛꯅ ꯊꯨꯈ꯭ꯔꯕ ꯅꯨꯄꯥꯁꯨ ꯃꯌꯨꯝ ꯌꯧꯕꯁꯨ ꯅꯠꯇꯦ ꯍꯥꯏꯖꯤꯟꯗꯨꯅ ꯌꯨ ꯍꯦꯛꯇ ꯊꯛꯆꯤꯜꯂꯨꯏ ꯋꯥꯔꯛꯄꯤꯅꯕ ꯂꯩꯇꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯅꯨꯄꯤꯗꯨꯁꯨ ꯇꯥꯟꯖꯥ ꯆꯥꯅ ꯀꯣꯜ ꯇꯧꯖꯔꯛꯂꯦ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯐꯣꯟꯗꯨ ꯄꯥꯏꯈꯠꯂꯦ ꯇꯥꯏꯌꯦ ꯀꯅꯥ ꯑꯣꯏꯕꯤꯔꯕꯅꯣ ꯍꯅꯨꯕ ꯍꯩꯕ ꯀꯩꯁꯦꯡ ꯅꯪ ꯑꯣꯏꯔꯦ ꯅꯨꯡꯉꯥꯏꯔꯤꯕꯣ ꯅꯨꯡꯉꯥꯏꯕꯅ ꯈꯝ ꯊꯦꯡꯉꯦ ꯀꯔꯝ ꯄꯥꯜꯂꯤꯒꯦ ꯑꯩꯗꯤ ꯍꯋꯥꯏ ꯊ꯭ꯔꯥꯛ ꯃꯔꯤꯗ ꯌꯥꯜꯂꯒ ꯄꯥꯜꯂꯤ ꯑꯩꯗꯤ ꯑꯗꯨꯝ ꯂꯩꯔꯤ ꯅꯪꯗꯤ ꯅꯨꯡꯁꯤꯠ ꯑꯍꯨꯝꯕꯗ ꯃꯍꯤꯟ ꯇꯠꯆꯈꯤꯁꯅꯤ ꯍꯋꯥꯏ ꯊ꯭ꯔꯥꯛ ꯃꯔꯤꯗꯒꯤ ꯍꯋꯥꯏ ꯑꯃꯇ ꯇꯠꯂꯒ ꯇꯥꯏ ꯍꯥꯏꯕ ꯑꯩ ꯊꯦꯡꯅꯗꯦꯗ ꯏꯌꯥꯝꯕꯝꯒꯤ ꯗꯥꯏꯔꯤ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯌꯦ ꯏꯃꯥꯅ ꯃꯅꯨꯡ ꯃꯇꯝ ꯆꯥꯗꯅ ꯂꯩꯈꯤꯗꯕ ꯇꯥꯔꯁꯨ ꯍꯥꯏꯗꯣꯛꯄꯤꯒꯅꯣ ꯍꯥꯏꯕꯒꯤ ꯋꯥꯁꯛꯅ ꯍꯅꯨꯕ ꯅꯪꯅ ꯑꯩꯒꯤ ꯐꯝꯗ ꯂꯣꯠꯈꯤꯕ ꯅꯠꯇ꯭ꯔꯥ ꯀꯔꯝ ꯀꯥꯟꯗ ꯂꯧꯔꯤꯕ ꯑꯩꯗꯤ ꯀꯥꯗ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯂꯩꯇꯕꯅ ꯗꯥꯏꯔꯤ ꯂꯩꯇꯦꯁꯨ ꯈꯪꯗ꯭ꯔꯦ ꯃꯈꯥ ꯇꯥꯅ ꯏꯈꯤꯗ꯭ꯔꯕꯅꯤꯅ ꯀꯃꯥꯏꯅ ꯈꯪꯗꯣꯏꯅꯣ ꯔꯥꯖ ꯋꯥꯈꯜꯗꯅ ꯂꯣꯏꯔꯦꯗꯅ ꯑꯩꯅ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯐꯣꯡꯗꯣꯛꯇꯅ ꯊꯝꯂꯛꯄ ꯋꯥꯔꯤ ꯃꯌꯥꯝ ꯑꯃꯁꯨ ꯃꯥ ꯁꯣꯏꯗꯅ ꯈꯪꯉꯝꯃꯅꯤꯅꯦ ꯑꯩꯅ ꯆꯠꯂꯝꯗꯥꯏꯗ ꯁꯅꯥ ꯐꯣꯟ ꯇꯧꯔꯛꯄꯅꯦ ꯎꯅꯕꯤꯗ꯭ꯔꯕꯣ ꯎꯅꯗꯦꯗ ꯃꯥ ꯂꯨꯍꯣꯡꯕꯒꯤ ꯋꯥ ꯍꯥꯏꯔꯛꯄꯅꯦ ꯑꯩꯅ ꯈꯟꯕꯒ ꯆꯨꯝꯃꯦꯗꯅ ꯆꯍꯤ ꯃꯇꯥꯡꯗꯨꯅ ꯍꯣꯡꯗ꯭ꯔꯗꯤ ꯌꯥꯔꯔꯣꯏꯗꯕ ꯑꯗꯨꯒꯤ ꯄꯥꯎ ꯄꯤꯔꯛꯄꯅꯦ ꯅꯨꯡꯁꯤ ꯋꯥꯈꯜꯗꯅ ꯅꯈꯣꯏ ꯑꯅꯤꯗꯤ ꯉꯁꯤꯁꯨ ꯀꯥꯏꯅꯗꯅ ꯂꯩꯔꯤꯕꯣꯏꯔꯦ ꯑꯩ ꯀꯅꯥꯒꯤ ꯃꯐꯝꯗꯁꯨ ꯌꯦꯜꯂꯛꯇ꯭ꯔꯦ ꯑꯃꯨꯛ ꯍꯟꯅꯁꯨ ꯀꯩꯝꯇ ꯍꯥꯏꯔꯛꯑꯔꯣꯏ ꯍꯩꯕ ꯇꯥꯕ꯭ꯔꯣ ꯅꯪꯕꯣ ꯅꯔꯣꯜꯗꯨꯅ ꯆꯨꯝꯅ ꯐꯥꯎ ꯉꯥꯡꯗꯦ ꯍꯅꯨꯕ ꯅꯪ ꯌꯨꯃꯨꯛ ꯊꯛꯑꯕꯣ ꯊꯕꯛ ꯋꯥꯃꯟꯕꯩ ꯑꯣꯏꯔꯝꯅꯤꯗ ꯐꯔꯦ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯅꯕ ꯁꯅꯥꯗ ꯈꯔ ꯍꯥꯏꯕꯤꯌꯨꯀꯣ ꯋꯥꯔꯤ ꯁꯥꯟꯅꯗꯕꯗꯤ ꯃꯥꯟꯗ꯭ꯔꯦ ꯑꯗꯣ ꯁꯥꯟꯅꯔꯗꯤ ꯑꯩ ꯁꯣꯏꯗꯅ ꯍꯥꯏꯒꯦ ꯀꯔꯤꯒꯤ ꯁꯥꯟꯅꯔꯣꯏꯗꯣꯏꯅꯣ ꯑꯩꯅ ꯑꯗꯣ ꯍꯥꯏꯔꯛꯑꯦꯅ ꯈꯔ ꯑꯗꯨꯝ ꯇꯝꯕꯤꯌꯨ ꯍꯣꯏ ꯑꯩ ꯍꯥꯏꯔꯒꯦ ꯅꯨꯡꯁꯤ ꯋꯥꯈꯜꯗꯅ ꯍꯅꯨꯕ ꯅꯪ ꯅꯨꯡꯉꯥꯏꯅ ꯄꯥꯟꯕ ꯑꯣꯏꯌꯨꯀꯣ ꯍꯩꯕ ꯑꯩ ꯊꯝꯃꯒꯦ ꯀꯨꯏꯅ ꯋꯥꯔꯤ ꯁꯥꯕ ꯌꯥꯔꯔꯣꯏ ꯇ꯭ꯔꯦꯅꯤꯡ ꯃꯐꯝꯒꯤ ꯂꯦꯟꯂꯥꯏꯟꯅꯦ ꯃꯤ ꯑꯇꯩꯁꯨ ꯇꯧꯒꯗꯕꯒꯤ ꯉꯥꯏꯔꯦ ꯑꯩ ꯀꯣꯟꯅ ꯇꯧꯔꯛꯑꯒꯦ ꯑꯩꯅ ꯇꯧꯔꯛꯇ꯭ꯔꯗꯤ ꯇꯧꯁꯤꯜꯂꯛꯀꯅꯨ ꯅꯨꯡꯉꯥꯏꯅ ꯂꯩꯌꯨꯀꯣ ꯊꯝꯃꯒꯦ ꯔꯥꯖ ꯅꯨꯡꯁꯤꯅ ꯐꯣꯟ ꯍꯦꯛ ꯊꯝꯈꯤꯕꯒ ꯌꯥꯝꯕꯨꯡꯅ ꯋꯥꯔꯤꯗꯣ ꯀꯩꯅꯣꯗꯤ ꯍꯪꯗꯦ ꯑꯗꯨꯒ ꯅꯨꯡꯉꯥꯏꯅ ꯂꯩꯌꯨ ꯀꯥꯏꯅ ꯈꯔ ꯑꯗꯨꯝ ꯊꯛꯆꯤꯟꯒꯦ ꯅꯨꯄꯤꯒ ꯃꯔꯛꯇ ꯋꯥꯔꯤ ꯁꯥꯟꯅꯩ ꯍꯥꯏꯗꯨꯉꯥꯏ ꯍꯥꯏꯗꯧꯕ ꯋꯥꯗꯤ ꯑꯃꯠꯇ ꯍꯥꯏꯅꯕ ꯉꯝꯗ꯭ꯔꯕꯅꯤꯅ ꯋꯥꯔꯛꯇꯕ ꯑꯃꯒꯨꯝ ꯊꯃꯣꯏ ꯃꯩꯆꯥꯛ ꯈꯥꯡꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯅꯤꯁꯥꯒꯤ ꯏꯄꯥꯛꯇ ꯇꯥꯎꯕ ꯍꯦꯟꯖꯤꯜꯂꯛꯂꯦ ꯃꯃꯥ ꯃꯄꯥ ꯑꯅꯤꯗꯣ ꯃꯆꯥꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯅꯟꯗꯣꯅ ꯃꯁꯤꯕꯨ ꯀꯔꯝ ꯉꯥꯡꯅꯗꯣꯏꯅꯣꯅꯦ ꯃꯃꯥ ꯍꯥꯏꯔꯨꯔꯁꯨ ꯍꯣꯏ ꯌꯥꯅꯤ ꯐꯅꯤ ꯉꯥꯛꯇꯅꯤ ꯄꯤꯛꯇ ꯄꯤꯛꯄ ꯑꯉꯥꯡ ꯑꯣꯏꯗꯅ ꯆꯩ ꯊꯥꯗꯨꯅ ꯋꯥꯔꯛꯅꯤ ꯍꯥꯏꯕꯁꯨ ꯅꯠꯇꯦꯅꯦ ꯍꯣ ꯑꯩꯁꯨꯅꯦ ꯍꯥꯏꯕ ꯌꯥꯕ ꯍꯥꯏꯔꯕꯅꯤ ꯑꯗꯨꯕꯨ ꯃꯥꯅ ꯇꯥꯗ꯭ꯔꯤꯁꯤꯅꯤ ꯅꯨꯃꯤꯗꯥꯡ ꯊꯦꯡꯅ ꯃꯝꯅ ꯍꯟꯖꯤꯜꯂꯛꯄꯒꯤ ꯍꯩꯅꯕꯤꯁꯨ ꯂꯦꯞꯇꯦ ꯀꯅꯥꯒ ꯀꯗꯥꯏꯗ ꯄꯨꯜꯂꯤꯕ ꯈꯪꯗꯦ ꯂꯩꯔꯤꯕ ꯐꯣꯟꯁꯤꯁꯨ ꯄꯨꯗꯨꯅ ꯆꯠꯄꯁꯨ ꯅꯠꯇꯦꯅꯦ ꯃꯈꯣꯏ ꯄꯥꯎ ꯏꯕꯦꯝꯃꯁꯨ ꯊꯣꯔꯛꯑꯅꯤ ꯍꯥꯏꯕꯗꯥꯏꯅꯦ ꯃꯥ ꯂꯥꯛꯄꯒꯅꯦ ꯊꯣꯏꯕꯁꯦ ꯈꯔ ꯆꯩ ꯉꯥꯡꯍꯟꯁꯤꯔꯥ ꯂꯥꯛꯄꯤꯌꯨ ꯌꯥꯒꯗ꯭ꯔꯅꯦ ꯃꯤꯒꯤꯗꯤ ꯒ꯭ꯌꯥꯟ ꯇꯥꯏ ꯑꯩꯈꯣꯏꯒꯤ ꯐꯤꯕꯝꯁꯤꯗ ꯀꯧꯅꯧ ꯉꯥꯡꯅꯧ ꯍꯥꯏꯕ ꯌꯥꯔꯛꯀꯅꯤ ꯊꯥꯖꯗꯦ ꯑꯗꯨ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯏꯆꯥꯁꯤ ꯃꯥꯡꯕꯗꯤ ꯌꯥꯗꯤꯌꯦ ꯅꯍꯥꯟꯅ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯗꯧꯕ ꯃꯇꯝꯗꯁꯨ ꯄꯥꯜꯍꯧꯕ ꯅꯠꯇꯦ ꯇꯧꯔꯤꯁꯦ ꯃꯇꯝꯗꯨꯗꯗꯤ ꯃꯥꯒꯤꯁꯨ ꯑꯔꯦꯞꯄꯅꯤ ꯈꯟꯖꯕ ꯃꯤꯁꯛ ꯑꯃ ꯂꯩꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯟꯖꯤꯜꯂꯨꯗꯕꯅꯤ ꯀꯔꯤ ꯑꯔꯦꯞꯄꯅꯣ ꯃꯊꯕꯥꯛꯇ ꯀꯥꯎꯕꯤꯔꯒ ꯍꯨꯟꯗꯣꯛꯄꯤꯔꯝꯂꯕ ꯅꯠꯇ꯭ꯔꯣ ꯃꯔꯥꯏꯕꯛꯇ ꯇꯝꯂꯝꯗꯕꯗꯨꯕꯨ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯀꯔꯤꯗꯤ ꯍꯥꯏꯔꯨꯗꯣꯏꯅꯣ ꯇꯥꯃꯣꯒ ꯎꯅꯔꯒ ꯂꯨꯍꯣꯡꯕꯒꯤ ꯃꯇꯥꯡꯗ ꯍꯧꯗꯣꯛꯀꯦ ꯈꯟꯕꯅꯤ ꯑꯗꯨꯁꯨ ꯊꯣꯏꯕꯒꯤ ꯐꯤꯕꯝꯁꯤꯗꯅꯦ ꯍꯥꯏꯕ ꯉꯝꯗ꯭ꯔꯕꯅꯤꯅꯦ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏ ꯊꯣꯏꯕꯒꯤ ꯐꯤꯕꯝꯅ ꯀꯩꯗꯧꯔꯒꯦ ꯍꯥꯏꯁꯤꯕꯣ ꯊꯦꯡꯅꯕꯗ ꯍꯥꯏꯔꯛꯏꯅꯤ ꯍꯥꯟꯅꯒ ꯃꯥꯟꯅꯗ꯭ꯔꯦ ꯌꯥꯝ ꯍꯣꯡꯉꯦ ꯅꯤꯁꯥꯁꯨ ꯈꯔ ꯇꯣꯏꯅ ꯁꯤꯖꯤꯟꯅꯕ ꯃꯥꯜꯂꯤ ꯍꯥꯏꯅ ꯀꯣ ꯈꯪꯗ꯭ꯔꯦꯗ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯑꯩꯁꯨꯅꯦ
ꯀꯣꯛ ꯉꯥꯎꯔꯦ ꯋꯥꯐꯝꯁꯤꯗ ꯃꯁꯤꯕꯨ ꯃꯧ ꯍꯜꯂꯛꯄꯤꯒ ꯂꯩꯕ꯭ꯔꯥ ꯌꯦꯡꯉꯒ ꯑꯗꯨ ꯑꯣꯏꯅ ꯊꯤꯕꯤꯔꯗ꯭ꯔꯅꯦ ꯇꯥꯅꯤꯡꯗꯦꯗ ꯅꯥꯇꯩ ꯄꯨꯇꯩ ꯆꯥꯗꯕ ꯈꯤꯠ ꯇꯧꯕꯤꯔꯅꯨ ꯀꯔꯤ ꯃꯄꯥꯅꯣ ꯁꯤꯕꯣ ꯐꯤꯕꯝꯅꯦꯅ ꯍꯥ ꯈꯔ ꯅꯥꯜꯂꯝꯕꯅꯤ ꯍꯦꯟꯅ ꯍꯥꯄꯨ ꯆꯨꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯑꯁꯤꯗꯕꯨ ꯀꯔꯝꯕ ꯅꯨꯄꯤꯅ ꯌꯥꯔꯛꯇꯣꯏꯅꯣꯅꯦ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯏꯕꯦꯝꯃ ꯅꯨꯡꯁꯤꯁꯦ ꯊꯣꯏꯕꯅ ꯈꯟꯖꯕ ꯃꯥꯜꯂꯤꯅꯦ ꯃꯥꯒꯤꯗꯤꯅꯦ ꯃꯥꯜꯍꯟꯕ ꯉꯥꯛꯇꯅꯤ ꯑꯣꯏꯕ꯭ꯔꯥ ꯑꯃꯠꯇ ꯑꯣꯏꯕ ꯅꯠꯇꯦ ꯀꯣ ꯃꯥꯒꯤ ꯑꯁꯤꯒꯤ ꯃꯑꯣꯡꯗꯅꯦ ꯑꯩꯅ ꯇꯥꯃꯣꯗ ꯂꯨꯍꯣꯡꯕꯒꯤ ꯋꯥ ꯍꯧꯗꯣꯛꯄ ꯉꯝꯗ꯭ꯔꯤꯁꯦ ꯄꯤꯅꯣ ꯂꯩꯔꯝꯃꯁꯨꯅꯦ ꯈꯔ ꯐꯕ ꯑꯩꯅ ꯆꯠꯇꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯒ ꯍꯦꯛ ꯍꯧꯗꯣꯛꯄ ꯌꯥꯕ ꯍꯩ ꯃꯤꯒꯤ ꯃꯆꯥ ꯅꯤꯡꯉꯣꯜꯗꯤꯅꯦ ꯐꯕꯗ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦꯗꯣ ꯍꯩ ꯂꯩꯅꯤ ꯍꯥꯏꯗꯨꯅ ꯄꯠ ꯊꯠꯇꯨꯅ ꯍꯦꯛꯑꯒꯅꯦ ꯑꯩꯈꯣꯏꯗ ꯊꯝꯕ ꯌꯥꯕꯁꯨ ꯅꯠꯇꯦꯗꯣ ꯍꯥ ꯈꯪꯗ꯭ꯔꯦꯗ ꯃꯈꯣꯏ ꯄꯥꯎ ꯑꯩ ꯃꯥꯒꯤ ꯈꯟꯕꯗꯅꯦ ꯕꯤꯄꯤꯁꯦ ꯋꯥꯡꯕ ꯁꯣꯏꯗꯦ ꯋꯥꯡꯕ ꯁꯣꯏꯗꯦ ꯅꯠꯇꯦꯅꯦ ꯌꯦꯡꯗꯨꯝ ꯌꯦꯡꯉꯨꯆꯣ ꯒꯨꯂꯤ ꯆꯥꯕꯕꯨ ꯌꯥꯕ ꯌꯥꯏ ꯍꯥ ꯅꯁꯥ ꯈꯪꯗ꯭ꯔꯁꯨꯅꯦ ꯇꯞ ꯇꯥꯡꯈꯩ ꯋꯥꯡꯉꯝꯃꯗꯧꯅꯤ ꯃꯗꯨꯅ ꯐꯔꯅꯤ ꯐꯅꯗꯤ ꯀꯨꯏꯔꯦꯅꯦ ꯏꯕꯦꯝꯃꯅ ꯇ꯭ꯔꯦꯅꯤꯡ ꯆꯠꯈ꯭ꯔꯤꯅꯦꯅ ꯇꯧꯔꯤꯗꯣ ꯍꯣ ꯂꯣꯏꯗꯅ ꯊꯣꯔꯛꯑꯅꯤꯅ ꯍꯥꯏꯔꯤꯗꯨꯗꯤ ꯑꯣ ꯑꯗꯨꯅꯤꯅꯦ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯃꯃꯥ ꯑꯗꯨꯗꯩꯅꯤ ꯅꯆꯥꯅꯨꯄꯥꯅ ꯉꯥꯎꯕ ꯍꯧꯔꯛꯏꯁꯦ ꯃꯥꯅ ꯑꯁꯨꯃꯥꯏꯅ ꯅꯨꯄꯥ ꯊꯣꯛꯇꯅ ꯂꯩꯖꯔꯗꯤ ꯃꯤꯅ ꯈꯨꯗꯣꯡꯆꯥꯕ ꯂꯧꯈꯤꯕ ꯍꯥꯏꯕꯁꯦ ꯈꯪꯍꯧꯔꯣꯏꯀꯣ ꯑꯩꯉꯣꯟꯗ ꯁꯨꯝ ꯏꯟꯁꯤꯟꯕꯒꯤ ꯃꯍꯨꯠꯇꯅꯦ ꯃꯣꯏ ꯄꯥꯎꯁꯨ ꯈꯔ ꯍꯥꯏꯕꯤꯕꯗꯤ ꯌꯥꯕꯅꯤ ꯍꯩ ꯅꯨꯄꯥ ꯃꯥꯅ ꯏꯪꯒꯤꯠꯇ ꯄꯤꯌꯨ ꯍꯥꯏꯔꯤꯅꯤꯅꯦ ꯄꯨꯡꯌꯥꯠ ꯐꯩꯖꯣꯝ ꯁꯦꯠꯇꯨꯅ ꯏꯃꯧ ꯄꯤꯗꯕ ꯌꯥꯗꯦ ꯍꯥꯏꯅ ꯍꯥꯏꯖꯔꯨꯒꯦꯅꯦ ꯑꯁ ꯀꯅꯥꯅꯣ ꯇꯥꯟꯖꯥꯁꯤꯗ ꯐꯣꯟ ꯑꯃꯨꯛ ꯇꯧꯔꯛꯏꯁꯤꯅ ꯅꯪꯒꯤ ꯗꯤꯃꯥꯟ ꯇꯧꯕ ꯀꯥꯡꯕꯨꯗꯨꯗꯤ ꯅꯠꯇꯦꯀꯣ ꯑꯩꯒꯤ ꯐꯥꯎꯕ ꯀꯗꯥꯏꯅꯣ ꯍꯥꯏꯔꯀꯥꯟꯗ ꯅꯪꯒꯤ ꯑꯃꯨꯛ ꯌꯥꯎꯔꯤꯕꯅꯤꯅꯦ ꯍꯜꯂꯣ ꯃꯃꯥ ꯑꯩꯅꯦ ꯅꯝꯕꯔꯁꯦ ꯉꯔꯥꯡꯇ ꯂꯧꯕꯅꯤ ꯀꯣꯜ ꯇꯧꯔꯛꯀꯦ ꯇꯧꯔꯒ ꯑꯗꯨꯝ ꯐꯔꯛ ꯇꯥꯗꯅ ꯇꯣꯛꯑꯕ ꯑꯩꯃ ꯕꯦꯝꯃ ꯏꯆꯥꯕꯨ ꯀꯝꯗꯧꯔꯤꯒꯦ ꯈꯣꯟꯖꯦꯜ ꯇꯥꯕꯁꯤꯗꯤ ꯅꯨꯡꯁꯤꯕ ꯐꯥꯎꯏꯅꯦꯍꯦ ꯃꯃꯥꯗ ꯄꯥꯎ ꯐꯥꯎꯔꯛꯀꯦ ꯈꯟꯕꯅꯦ ꯍꯦꯛꯇ ꯐꯔꯛ ꯇꯥꯕ ꯑꯩꯒꯤ ꯊꯕꯛꯅ ꯑꯗꯩꯗꯤ ꯇ꯭ꯔꯦꯅꯤꯡ ꯂꯣꯏꯔꯒ ꯏꯟꯊꯤꯖꯅ ꯀꯣꯜ ꯇꯧꯔꯒꯦꯅ ꯈꯜꯂꯕ ꯑꯩꯁꯨꯅꯦ ꯇꯧꯔꯛꯇꯦꯅ ꯈꯜꯂꯤꯅꯤ ꯅꯈꯣꯏ ꯇ꯭ꯔꯦꯅꯤꯡ ꯃꯐꯝꯒꯤꯅꯦ ꯍꯥꯏꯅ ꯄꯤꯔꯛꯄ ꯅꯝꯕꯔꯗꯨꯗ ꯀꯣꯜ ꯇꯧꯕꯅꯤ ꯑꯗꯨꯁꯨ ꯅꯪ ꯄꯥꯏꯍꯜꯂꯨ ꯍꯥꯏꯔꯒꯅꯦ ꯁꯨꯡꯄꯥꯏ ꯄꯥꯏꯍꯜꯂꯛꯇꯕ ꯃꯤ ꯌꯥꯝꯕꯅꯤꯅ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯧꯕꯅꯤ ꯅꯥꯀꯟꯗꯒꯤ ꯅꯟꯗꯣꯅ ꯑꯩ ꯑꯗꯨꯝ ꯄꯥꯏꯍꯧꯒꯦ ꯀꯝꯗꯧꯔꯤꯒꯦꯅ ꯑꯃꯨꯛꯇ ꯍꯪꯍꯧꯒꯦꯅꯦ ꯃꯃꯥ ꯃꯣꯏ ꯄꯥꯎ ꯄꯥꯏꯍꯜꯂꯛꯀꯦꯀꯣ ꯍꯣꯏ ꯃꯃꯥ ꯕꯦꯝꯃ ꯄꯥꯕꯨꯡꯕꯨ ꯅꯆꯥꯅ ꯂꯥꯞꯅ ꯈꯨꯔꯨꯝꯖꯔꯤ ꯅꯨꯡꯁꯤꯗ ꯏꯆꯥꯒꯤ ꯈꯣꯟꯖꯦꯜ ꯀꯨꯏꯔꯕꯩ ꯃꯇꯨꯡꯗ ꯇꯥꯕꯁꯦ ꯅꯪꯒꯤ ꯇ꯭ꯔꯦꯅꯤꯡꯗꯤ ꯄꯨꯔꯥ ꯂꯣꯏꯔꯕ꯭ꯔꯣ ꯀꯔꯝ ꯀꯥꯟꯗ ꯊꯣꯔꯛꯄ ꯇꯥꯔꯕ ꯑꯩꯁꯦ ꯑꯗꯣ ꯍꯥꯏꯒꯦꯅꯁꯨ ꯀꯣꯜ ꯇꯧꯔꯛꯄꯅꯤ ꯍꯌꯦꯡꯒꯤ ꯐ꯭ꯂꯥꯏꯠꯅꯤ ꯃꯇꯝꯗꯤ ꯈꯪꯗ꯭ꯔꯤ ꯀꯀꯥꯅ ꯀꯛꯄꯤꯕꯅꯤ ꯍꯣꯔꯦꯟ ꯇꯤꯀꯦꯠ ꯌꯦꯡꯉꯒ ꯑꯃꯨꯛ ꯍꯥꯏꯔꯛꯀꯦ ꯄꯥꯕꯨꯡ ꯍꯣ ꯀꯥꯏꯗꯦ ꯃꯦꯁꯦꯖ ꯑꯣꯏꯅ ꯊꯥꯒꯦ ꯊꯥꯔꯛꯑꯣ ꯂꯧꯕ ꯂꯥꯛꯄꯗꯤ ꯑꯩꯈꯣꯏꯅ ꯂꯥꯛꯄ ꯌꯥꯗꯣꯏ ꯅꯠꯇ꯭ꯔꯣ ꯂꯥꯛꯄꯕꯨꯗꯤ ꯂꯥꯛꯄꯤꯌꯨ ꯌꯨꯝꯗꯩꯁꯨ ꯕꯕꯥꯅꯗꯤ ꯂꯧꯕ ꯂꯥꯛꯀꯅꯤꯅ ꯍꯥꯏꯌꯦ ꯑꯣ ꯑꯗꯨ ꯑꯣꯏꯔꯒꯅ ꯌꯨꯝꯗ ꯏꯟꯊꯤꯅ ꯄꯣꯊꯥꯔꯦ ꯍꯥꯏꯔꯒꯅꯦ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯍꯦꯛ ꯂꯥꯛꯑꯣ ꯏꯅꯝꯁꯤꯁꯨ ꯃꯁꯛ ꯈꯪꯕ ꯇꯥꯔꯦ ꯀꯅꯥꯒꯤ ꯏꯅꯝꯁꯤꯅꯣꯅꯦ ꯔꯥꯁꯤ ꯐꯣꯟꯗꯣ ꯃꯨꯜꯂꯒ ꯌꯥꯔꯦ ꯈꯔ ꯁꯥꯔꯗꯤ ꯑꯩ ꯑꯃꯨꯛ ꯁꯥꯟꯅꯔꯒꯦ ꯃꯣꯏ ꯄꯥꯎ ꯀꯅꯥꯒꯤ ꯏꯅꯝꯁꯤꯅꯣꯅꯦ ꯃꯥꯅ ꯍꯥꯏꯗꯨꯕꯣ ꯑꯝꯇ ꯍꯪꯉꯨꯅꯦ ꯕꯦꯝꯃ ꯀꯅꯥꯒꯤ ꯏꯅꯝꯁꯤꯅꯣ ꯌꯥꯝꯕꯨꯡꯒꯤ ꯏꯅꯝꯁꯤꯅꯤ ꯀꯩꯅꯣꯅꯦ ꯍꯥꯏꯁꯤꯕꯣ ꯊꯣꯏꯕꯒꯤ ꯈꯪꯅꯕ ꯅꯨꯄꯤꯒ ꯂꯩꯕ ꯖꯥꯠꯂꯅꯦ ꯃꯃꯥ ꯁꯅꯥꯒ ꯌꯥꯝꯕꯨꯡꯒ ꯍꯣꯡꯗ꯭ꯔꯤꯕꯣ ꯅꯣꯡꯃ ꯋꯥꯔꯤ ꯑꯃ ꯁꯥꯈꯤꯕꯗꯣ ꯂꯨꯍꯣꯡꯕꯒꯤ ꯋꯥꯐꯝ ꯑꯃ ꯇꯥꯈꯤꯒꯨꯝ ꯑꯣ ꯁꯅꯥꯗꯣ ꯊꯥꯡꯃꯩꯕꯟꯗ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯦ ꯍꯥꯏꯕꯅꯤ ꯑꯗꯨ ꯑꯣꯏꯔꯝꯅꯤ ꯀꯩꯅꯣ ꯑꯩꯅ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯈꯜꯂꯨꯔꯤ ꯃꯌꯥꯝꯁꯤꯒ ꯑꯣꯏꯔꯝꯂꯤꯕꯁꯤꯒ ꯆꯨꯝꯂꯤ ꯆꯠꯂꯅꯦ ꯕꯦꯝꯃ ꯇꯥꯕ꯭ꯔꯣ ꯅꯪꯕꯣ ꯃꯃꯥ ꯇꯥꯏꯌꯦ ꯑꯩꯗꯤ ꯌꯥꯝꯕꯨꯡ ꯂꯨꯍꯣꯡꯉꯦꯅ ꯂꯩꯔꯤꯅꯤ ꯀꯗꯥꯏꯗꯩ ꯑꯗꯨꯕꯨ ꯑꯣꯏꯔꯗꯤ ꯑꯩꯗꯤ ꯍꯔꯥꯎꯕꯅ ꯈꯝ ꯊꯦꯡꯉꯅꯤ ꯊꯣꯏꯕꯁꯦ ꯍꯥꯟꯅꯒ ꯃꯥꯟꯅꯕ ꯅꯠꯇ꯭ꯔꯦ ꯃꯥꯅ ꯊꯣꯛꯄ ꯑꯃ ꯇꯧꯔꯒꯅꯦ ꯑꯗꯨꯝ ꯂꯩ ꯑꯩꯈꯣꯏꯅ ꯉꯥꯡꯕ ꯁꯛꯄꯁꯨ ꯂꯧꯗꯦꯗꯣ ꯃꯃꯥ ꯀꯩꯗꯧꯔꯤꯅꯣ ꯍꯥꯏꯁꯦ ꯅꯪ ꯍꯦꯛ ꯆꯠꯈꯤꯕ ꯅꯨꯃꯤꯠꯇꯒꯤꯅꯦ ꯊꯦꯡꯅ ꯃꯝꯅ ꯍꯟꯖꯤꯜꯂꯛꯅꯤ ꯆꯩꯔꯦ ꯇꯥꯕꯤꯕ ꯅꯠꯇꯦ ꯌꯨꯝꯒ ꯈꯠꯅ ꯆꯩꯅ ꯊꯣꯛꯄ꯭ꯔꯣ ꯃꯥꯒ ꯀꯅꯥꯒ ꯈꯠꯅꯗꯣꯏꯅꯣ ꯑꯗꯨꯒꯨꯝꯕ ꯑꯃꯠꯇ ꯂꯩꯕ ꯅꯠꯇꯦ ꯅꯟꯗꯣꯅ ꯅꯥꯀꯟꯗꯒꯤ ꯈꯔ ꯍꯥꯏꯌꯨ ꯌꯨꯁꯨ ꯑꯉꯛꯄ ꯐꯪꯅ ꯊꯛꯄꯅꯤ ꯍꯥꯏꯅ ꯌꯨꯁꯨ ꯍꯥꯟꯅ ꯈꯔ ꯊꯛꯄꯗꯣ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯊꯛꯄ ꯍꯦꯟꯖꯤꯜꯂꯤ ꯃꯥꯒꯤ ꯐꯤꯕꯝ ꯎꯔꯒꯅꯦ ꯅꯪ ꯉꯛꯅꯤ ꯄꯨꯔꯥ ꯍꯣꯡꯂꯕꯅꯤꯅꯦ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯤꯗꯣ ꯁꯅꯥꯗꯣ ꯑꯇꯣꯞꯄꯗ ꯃꯌꯨꯝ ꯄꯥꯟꯈꯤ ꯍꯥꯏꯕꯒꯤꯔꯣ ꯑꯗꯨꯗꯤ ꯊꯥꯖꯗꯦ
ꯃꯥ ꯌꯨ ꯊꯛꯀꯦꯗꯤ ꯁꯅꯥ ꯀꯥꯏꯅꯔ ꯃꯇꯨꯡꯗꯒꯤ ꯂꯦꯞꯇꯅ ꯊꯛꯄ ꯌꯥꯏꯅ, ꯑꯗꯨꯁꯨ ꯅꯠꯇꯦꯅꯦ ꯃꯥꯅ ꯇꯧꯔꯤꯁꯦ꯫ ꯅꯨꯡꯁꯤ ꯋꯥꯈꯜꯗꯅ ꯑꯩꯒꯤ ꯃꯔꯝꯒꯤ ꯃꯥꯅ ꯌꯨ ꯊꯛꯄ ꯑꯣꯏꯔꯖꯥꯠꯂꯅꯦ? ꯍꯧꯖꯤꯛꯇꯤ ꯏꯆꯥ ꯃꯇꯤꯛ ꯆꯥꯔꯤ, ꯑꯉꯥꯡ ꯑꯍꯜꯒꯤ ꯈꯦꯠꯅꯕ ꯍꯥꯏꯕ ꯑꯃ ꯂꯩꯇ꯭ꯔꯦ꯫ ꯅꯪꯅ ꯊꯣꯔꯛꯑꯒꯅꯦ ꯅꯪ ꯌꯥꯝꯕꯨꯡꯁꯦ ꯑꯃꯨꯛꯇ ꯉꯥꯡꯉꯨ ꯂꯥꯛꯑꯣ, ꯅꯠꯇ꯭ꯔꯗꯤꯅꯦ ꯃꯥꯒꯤ ꯄꯨꯟꯁꯤ ꯀꯟꯕ ꯉꯝꯅꯤ ꯊꯥꯖꯗꯦ꯫ ꯃꯃꯥ, ꯑꯩꯅ ꯉꯥꯡꯕ ꯋꯥꯗ ꯌꯥꯝꯕꯨꯡꯅ ꯇꯥꯕꯤꯒꯗ꯭ꯔꯅꯦ? ꯌꯦꯡꯕ ꯇꯥꯕꯅꯤ, ꯑꯩꯈꯣꯏꯅ ꯉꯥꯡꯕꯗ ꯂꯧꯗ꯭ꯔꯗꯤ ꯃꯈꯥ ꯊꯥꯕꯅ ꯑꯃꯨꯛ ꯉꯥꯡꯕ ꯇꯥꯔꯤꯗꯅ꯫ ꯑꯗꯣ ꯃꯃꯥ, ꯗꯥ ꯕꯤꯃꯣꯜꯗꯤ ꯃꯥꯒ ꯄꯨꯟꯗ꯭ꯔꯕꯣ? ꯃꯥꯒꯁꯨ ꯀꯌꯥ ꯄꯨꯟꯗ꯭ꯔꯦ, ꯊꯕꯛ ꯃꯐꯝ ꯄꯨꯟꯗꯦꯗꯅ꯫ ꯍꯣꯏ, ꯃꯥ ꯃꯁꯥꯒꯤ ꯊꯕꯛꯇꯗꯤ ꯅꯤꯌꯣꯝ ꯆꯨꯝꯅ ꯇꯧꯖꯩ, ꯑꯗꯨꯕꯨ ꯑꯁꯣꯏꯕ ꯑꯃꯅ ꯄꯨꯟꯁꯤꯗꯣ ꯀꯔꯤꯁꯨ ꯂꯩꯇꯕꯒꯤ ꯃꯑꯣꯡꯗ ꯑꯃꯥꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯒꯗꯧꯔꯤ꯫ ꯃꯃꯥ, ꯑꯩ ꯍꯌꯦꯡ ꯊꯣꯔꯛꯄꯒ ꯁꯣꯏꯗꯅ ꯂꯥꯛꯀꯦ, ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯒꯦ꯫ ꯏꯆꯥꯅ ꯂꯥꯛꯇꯣꯏ ꯑꯣꯏꯔꯗꯤꯅꯦ ꯍꯌꯦꯡ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯇꯨꯝꯕ ꯍꯧꯗꯣꯛꯂꯨꯒꯦ, ꯑꯗꯨꯒ ꯂꯥꯛꯅꯤꯅ ꯍꯥꯏꯒꯦ꯫ ꯍꯦꯔꯥ, ꯃꯥꯅ ꯂꯝ ꯄꯪꯍꯦꯟ ꯍꯦꯟꯕ ꯌꯥꯕ꯭ꯔꯥꯅꯦ? ꯍꯣꯏ ꯃꯃꯥ, ꯑꯗꯨꯗꯤ ꯃꯃꯥ ꯍꯣꯏꯁꯨ ꯄꯣꯊꯥꯕꯤꯔꯣ, ꯑꯩ ꯑꯃꯨꯛ ꯊꯝꯖꯔꯒꯦ꯫ ꯍꯣꯏ ꯍꯣꯏ, ꯊꯝꯃꯣ ꯊꯝꯃꯣ꯫ ꯊꯝꯈ꯭ꯔꯕ꯭ꯔꯥ ꯃꯃꯥ? ꯊꯝꯈ꯭ꯔꯦ꯫ ꯁꯤ ꯑꯣꯏꯔꯗꯤ ꯀꯗꯥꯏꯗ ꯂꯩꯗꯨꯅ ꯃꯥꯅ ꯆꯦꯟꯕ ꯌꯦꯡꯕ ꯇꯥꯏꯗꯅ꯫ ꯒ꯭ꯌꯥꯟꯕꯨ ꯇꯥꯖꯔꯗꯤ ꯐꯅꯤꯗ ꯍꯟꯗꯛ ꯃꯇꯥꯡꯁꯤꯗ꯫ ꯍꯧꯅꯕꯤꯅꯤ, ꯅꯣꯡ ꯉꯥꯟꯗꯦꯗ ꯈꯥꯛꯂꯦ ꯃꯥꯅ ꯍꯟꯖꯤꯜꯂꯛꯂꯤꯗꯣ꯫ ꯀꯥꯗ ꯆꯪꯂꯒ ꯅꯤꯁꯥꯒꯤ ꯃꯌꯥꯏꯅ ꯇꯨꯝꯕꯁꯨ ꯌꯥꯗ ꯑꯣꯟꯊꯣꯛꯅ ꯋꯥꯅ ꯂꯦꯟꯕ ꯍꯥꯏꯗꯣ ꯑꯣꯏꯔꯦ꯫ ꯉꯁꯥꯏ ꯂꯝꯕꯤꯗ ꯃꯤꯅ ꯍꯥꯏꯅꯕꯗꯨ ꯀꯔꯤ? ꯍꯟꯗꯛ MCS ꯐꯥꯎꯕ ꯗꯤꯅꯦꯁꯀꯤ ꯃꯄꯥꯅ ꯃꯥꯕꯨ ꯃꯃꯧ ꯑꯣꯏꯔꯅꯤ ꯍꯥꯏꯅꯈ꯭ꯔꯦꯕ ꯀꯣ? ꯑꯗꯨꯒ ꯈꯔꯅ ꯅꯨꯄꯤꯗꯨ ꯆꯦꯜꯂꯨꯔꯕꯅꯤꯁꯨ ꯍꯥꯏꯕꯤꯕ꯫ ꯀꯅꯥꯗ? ꯑꯗꯨꯁꯨ ꯀꯅꯥꯝꯇꯅ ꯈꯪꯗꯦ꯫ ꯑꯣ, ꯆꯦꯜꯂꯤ, ꯅꯨꯄꯤꯗꯨ ꯆꯦꯜꯂꯤ ꯅꯈꯣꯏ ꯃꯌꯥꯝꯒꯤ ꯆꯤꯟꯊꯣꯛꯇꯒꯤ꯫ ꯑꯍꯤꯡ ꯑꯃꯈꯛ ꯂꯩꯃꯤꯟꯅꯕ, ꯑꯗꯨꯁꯨ ꯈꯨꯠ ꯐꯥꯎꯕ ꯁꯣꯛꯄ ꯅꯠꯇꯕ, ꯑꯗꯨꯅ ꯆꯦꯟꯕ ꯑꯣꯏꯔꯗꯤ ꯑꯩꯅ ꯀꯨꯏꯅ ꯁꯥꯡꯅ ꯆꯥꯛꯂꯤꯕ ꯃꯩꯆꯥꯛꯁꯤꯅ ꯄꯟꯊꯨꯡꯐꯝ ꯑꯣꯏꯍꯟꯕꯗꯤ ꯀꯩ ꯀꯥꯏꯒꯦ ꯁꯤꯅꯤ꯫ ꯊꯃꯣꯏ ꯄꯥꯜꯂꯤꯁꯤꯕꯨ ꯑꯩ ꯈꯛꯇ ꯉꯥꯏꯔꯕꯕ? ꯍꯥ? ꯃꯤ ꯑꯃꯇ ꯊꯃꯣꯏ ꯄꯥꯟꯗ꯭ꯔꯕ ꯁꯤꯅꯤ꯫ ꯉꯥꯏꯍꯥꯛ ꯆꯨꯔꯣꯜ ꯂꯣꯜꯂꯝꯂꯕ ꯃꯇꯨꯡꯗ ꯇꯨꯝꯊꯈ꯭ꯔꯦ꯫ ꯅꯣꯡꯉꯥꯜꯂꯦ ꯍꯥꯏꯗꯨꯅ ꯃꯃꯥꯁꯨ ꯃꯥꯕꯨ ꯍꯧꯗꯣꯛꯄ ꯆꯪꯂꯛꯂꯦ꯫ ꯀꯔꯤꯅꯣ, ꯐꯃꯨꯡꯗ ꯏꯪꯊꯤꯅ ꯇꯨꯝꯒꯦꯗꯤ ꯂꯩꯇꯗꯅ ꯁꯣꯐꯥꯗ ꯇꯨꯝꯃꯒ ꯂꯩꯔꯝꯂꯤꯁꯤꯕꯣ? ꯀꯔꯤꯒꯤꯅꯣ ꯃꯤ? ꯉꯛꯁꯝ ꯃꯔꯤ ꯅꯥꯕ ꯇꯥꯔꯤꯃꯤ ꯅꯪꯕꯣ? ꯄꯨꯡ ꯀꯌꯥ ꯇꯥꯔꯒꯦ ꯃꯃꯥ? ꯄꯨꯡꯒ ꯌꯧꯔꯕꯅꯤ, ꯏꯕꯦꯝꯃ ꯊꯨꯡꯕꯒꯤ ꯃꯇꯝꯕꯨ ꯑꯣꯏꯔꯕꯅꯤ ꯋꯥꯅꯤ꯫ ꯃꯥ ꯉꯁꯤ ꯊꯣꯔꯛꯀꯅꯤ ꯍꯥꯏꯕ꯭ꯔꯣ ꯑꯩꯁꯦ? ꯍꯣ, ꯌꯧꯕꯨ ꯌꯧꯔꯛꯑꯅꯤ꯫ ꯄꯥꯎꯒ ꯑꯃꯠꯇ ꯐꯥꯎꯅꯗ꯭ꯔꯣ ꯅꯈꯣꯏ ꯑꯅꯤꯕꯣ? ꯐꯥꯎꯅꯗꯦꯗ꯫ ꯍꯧꯒꯠꯅꯕ ꯇꯧꯔꯣ, ꯌꯥꯔꯣꯏꯅꯦ ꯅꯁꯥꯗꯣ, ꯅꯨꯡꯇꯤꯒꯤ ꯌꯨ ꯊꯛꯆꯤꯜꯂꯒ ꯂꯩꯔꯗꯤ꯫ ꯃꯃꯥ, ꯌꯥꯗꯕꯩꯅꯦ ꯃꯤ, ꯃꯌꯥꯝ ꯄꯨꯟꯕꯒꯤ꯫ ꯑꯩꯁꯨꯅꯦ ꯏꯕꯦꯝꯃ ꯎꯅꯗꯣꯏꯅꯤ, ꯅꯪꯁꯨ ꯍꯧꯒꯠꯂꯒ ꯅꯃꯥꯏ ꯅꯃꯤꯠ ꯇꯥꯊꯣꯛ, ꯐꯠ ꯌꯧꯁꯤꯜꯂꯛꯄ ꯌꯥꯏꯀꯣ꯫ ꯑꯩ ꯑꯦꯌꯔꯄꯣꯔꯠꯇ ꯆꯠꯅꯕ ꯑꯗꯨꯝ ꯂꯣꯏꯁꯤꯟꯒꯦ꯫ ꯍꯣ, ꯑꯗꯨ ꯇꯧꯒꯦꯔꯥ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ ꯅꯪꯒꯤ ꯑꯄꯥꯝꯕꯅꯤ, ꯇꯧꯔꯣꯀꯣ꯫ ꯅꯤꯁꯥꯒꯤ ꯃꯅꯤꯜ ꯍꯟꯕ ꯅꯠꯇꯦ, ꯅꯨꯡꯁꯤꯕꯤꯒꯤ ꯅꯤꯁꯥꯅ ꯍꯦꯜꯂ ꯃꯥꯜꯂꯦ꯫ ꯕꯥꯊꯔꯨꯝ ꯆꯪꯗꯨꯅ ꯏꯔꯨ ꯃꯥꯏꯊꯗꯨꯅ ꯄꯨꯡ ꯀꯌꯥꯗ ꯌꯧꯔꯛꯀꯗꯣꯏꯅꯣ ꯈꯪꯗꯕꯤ ꯃꯍꯥꯛꯇꯨ ꯎꯅꯔꯨꯅꯤ ꯍꯥꯏꯅ ꯐꯤꯔꯣꯜ ꯂꯣꯏꯁꯤꯟꯗꯨꯅ ꯊꯣꯔꯛꯂꯤ꯫ ꯀꯔꯥꯏꯗꯅꯣ ꯑꯁꯤꯅ ꯃꯃꯥ? ꯍꯣ, ꯏꯕꯦꯝꯃ ꯂꯧꯕ ꯆꯠꯅꯤ ꯍꯥꯏꯌꯦ꯫ ꯆꯦꯟꯗꯣꯏꯔꯥ ꯀꯩꯅꯣ? ꯅꯠꯇꯦꯗ, ꯑꯦꯌꯔꯄꯣꯔꯠꯇꯒꯤ ꯂꯧꯔꯨꯅꯤ ꯍꯥꯏꯕꯅꯤ꯫ ꯑꯅꯤꯔꯛ ꯆꯦꯟꯕ ꯐꯖꯗꯦ ꯍꯥꯏꯒꯦ ꯇꯧꯕꯅꯤꯗ, ꯃꯈꯣꯏꯅꯕꯨ ꯌꯥꯅꯔꯗꯤ ꯑꯩꯒꯤꯗꯤ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝꯕꯨ ꯂꯦꯞꯊꯣꯛꯀꯦꯅꯦ꯫ ꯐꯔꯦꯁꯦ, ꯍꯣꯔꯦꯟ ꯀꯔꯤ ꯇꯧꯕ ꯌꯦꯡꯉꯁꯤ꯫ ꯐꯅ ꯌꯥꯡꯅ ꯊꯧꯖꯔꯛꯄ ꯒꯥꯔꯤꯅꯤ, ꯄꯨꯡ ꯃꯇꯝ ꯋꯥꯠꯂꯤꯕꯅꯔꯥ ꯅꯨꯄꯤꯗꯨ ꯁꯨꯡꯊꯣꯛ ꯊꯣꯛꯂꯛꯄ ꯎꯗꯦ꯫ ꯃꯥꯒꯤ ꯄꯥꯏꯅꯕ ꯅꯝꯕꯔ ꯈꯪꯕꯁꯨ ꯅꯠꯇꯦ, ꯀꯅꯥꯗ ꯍꯪꯅꯤ ꯁꯤꯗꯤ? ꯐ꯭ꯂꯥꯏꯠ ꯂꯦꯟꯗꯤꯡ ꯇꯧꯔꯛꯏꯁꯤꯗꯤ ꯃꯁꯤꯡ ꯋꯥꯈꯛ ꯌꯥꯝꯈ꯭ꯔꯦ, ꯑꯗꯨꯒ ꯀꯩꯒꯤꯅꯣ ꯃꯥꯅ ꯁꯨꯡꯊꯣꯛ ꯊꯣꯔꯛꯇ꯭ꯔꯤꯁꯤꯅ? ꯑꯦꯔꯥꯏꯚꯦꯜ ꯔꯨꯝꯗ ꯉꯥꯏꯍꯥꯛ ꯀꯣꯏꯆꯠ ꯆꯠꯂꯤꯉꯩ ꯃꯤ ꯈꯔ ꯋꯥꯔꯤ ꯁꯥꯔꯛꯄꯗꯨ ꯇꯥꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯃꯅ, ꯉꯁꯥꯏ ꯊꯣꯔꯛꯄ ꯅꯨꯡꯁꯤꯗꯨꯗꯤ ꯇꯤꯟ ꯐꯖꯩꯍꯦ, ꯃꯥ ꯎꯕꯗ ꯉꯥꯎꯔꯣꯏꯗꯕ ꯀꯅꯥꯁꯨ ꯌꯥꯎꯗꯦꯕꯣ꯫ ꯑꯇꯣꯞꯄ ꯃꯃꯥꯟꯅꯕꯗꯨꯅ, ꯑꯗꯨ ꯈꯪꯗꯅ ꯂꯝꯕꯥ ꯄꯥꯕꯗ ꯅꯣꯞꯇ꯭ꯔꯕ ꯗꯤꯅꯦꯁꯅ ꯃꯌꯨꯝ ꯐꯥꯎ ꯊꯤꯟꯕꯤꯒꯦ ꯍꯥꯏꯔꯒ ꯄꯨꯈ꯭ꯔꯤꯗꯨꯅꯤ꯫ ꯗꯤꯅꯦꯁꯀꯤ ꯃꯌꯨꯝ ꯍꯥꯏꯔ ꯀꯣꯅꯨꯡꯒꯨꯝꯕꯅꯤ,
Nupiduna leibadasu onthokna nungaini bo. Aina tabadadi makoi athubada hongani sadaine. Ras khangningna kaigumam dangjagiba. Nungshi haise handak kuidabi MCS faukibadu natabra. Mane magi maramda wari sanaramini. Ngasai thokibadu ohawi. Khupajam dawine. Oh, hankraba. Yam nungaijari. Aibu ibungo nang kadaidanu maukreda. Yen yam loiba nupaduni. Hais, ngasisi kari numino. Afaba ngakta thingna boin tawradana. Makhoigi waga tade nupadudi mathwai nungaitana mayum maikai changdabi hainabi mafamda changduna isingi mahut yu oina thaklami. Puba ngamdraba thamoi potlumga loinana mayum tana halakle. Mamana Thoiba, kaino nang toisibo? Ha, ibema di kadaino? Kana ibema? Ha, ai khangde. Nandona, kaino ni masibo? Airport chani hai kidai. Kari nun toisibo? Mangol da famthaba waraduna walduda ngatha na lungna hiptharakle. Nahanuki mapokta aina kanagi mafamda kayam lan kriyesini. Andaki mapoksida aibu sukyam wahalis. Aibu hatki hatopiro. Mama, Papa, nasayam ware. Why I don't know. Put have a number that I kaido have an over. Toiba, say, imong gane, put hana badosi. Mama, put her a pogada oabanati zidi. Go, Shira, 2 minutes later, Padoba. Hey, Queen on the Kutadoisina, eat her in. Mama, jello. First aid box the bro. Put it to Segari Nidorise. Baba, talk Jason, no egam the Vamjedre. Segari no few roses. Gariga pull up to Shinbane. Garish them so bragging view. Makai Bow, I toy bagi pibam say, Yang do not labor up like Jeda. Hey, on the cup kinune. Naja Segari toba, on the canasi. Nang na do mind already, Kadai the yarni. Ando di patiko. Ashub kuya tamoira cha ize. Cha kiena cha di. Tangui dana cha kaidoge ba. Kaidoge sini. Pongdog dana tambanung shiba. Tamoigi asim mamaral ni haida ine. Ashugam na iral leiba isi. Sizin na fam kangdana. Punsi se leba. Ay ang ware mama. Sukui basa. Miding hunggan batay bang sida. Ay pungdok na lakpan. Hayruraga. Mama lay kiroyan. Bunga, imong da janga sida. Tangna bay mamang da. Ikay kibe mo nine ha. Ay nga me, ay hogat bigese. Tap na to ne, tap na. Icha sidi tap na to. Why hay ze, punsi se, ay ware ko. Thak, you karazum hen thak. Ay siwadashu, you na puloy biro ko. One-sided love is the best. There is no breakup kind of go. Wari one. Aduna chakududi. Hai vira no hai pao. Ay change. Ay change.